ꯁꯣꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯅꯥꯃꯤꯀꯥ, ꯋꯥꯔꯤ ꯃꯃꯤꯡꯅ ꯃꯤꯅꯥꯏ ꯅꯨꯄꯤꯅ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯑꯣꯏꯈꯤꯕ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ. ꯅꯨꯄꯥ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯤꯠꯇ ꯃꯁꯥ ꯑꯃꯠꯇ ꯎꯗ꯭ꯔꯤꯉꯩ ꯑꯀꯟꯕ ꯂꯩꯅꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯡ ꯆꯟꯕ ꯅꯨꯄꯥꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯍꯤ ꯅꯧꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯇꯥꯟꯈꯤꯔꯝꯃꯤ. ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ, ꯑꯅꯤꯡꯕ ꯄꯥꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯃꯃꯤꯡꯇꯒꯤ ꯍꯤꯡꯂꯝꯃꯤ. ꯃꯌꯨꯝ ꯃꯀꯩ ꯅꯧꯅ ꯄꯥꯟꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ, ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯒꯦ ꯍꯥꯏꯕꯁꯨ ꯃꯥ ꯈꯜꯂꯨꯗ꯭ꯔꯦ. ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯃꯗꯤ ꯆꯤꯡꯅ ꯆꯤꯡꯕ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯁꯤꯡ ꯈꯔ ꯆꯜꯂꯒ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯕ ꯑꯁꯤꯇꯅꯤ. ꯃꯁꯤꯅ ꯁꯤꯡ ꯌꯥꯝꯅ ꯆꯟꯕ ꯆꯟꯗꯕ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯖꯔꯝꯃꯤ. ꯅꯣꯡꯃ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯆꯥꯛꯍꯟ ꯆꯥꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨꯗ ꯁꯤꯡ ꯆꯟꯗꯨꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯑꯉꯥꯡ ꯑꯃ ꯌꯥꯝꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ. ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯏ. ꯀꯔꯤꯅꯣꯅꯦ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯅꯦ? ꯎꯃꯪ ꯑꯁꯤꯗꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥꯁꯦ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯑꯉꯥꯡ ꯑꯗꯨ ꯀꯞꯄ ꯇꯣꯛꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯍꯥꯏꯁ, ꯁꯤꯗꯤ ꯐꯤꯕꯝ ꯑꯃꯅꯤ. ꯃꯃꯥ ꯃꯄꯥ ꯌꯧꯔꯛꯂꯒ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯀꯞꯄ ꯍꯧꯅꯗꯦ. ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯒ ꯌꯦꯡꯉꯨꯒꯦ. ꯑꯁꯤ ꯈꯟꯅ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯃꯗꯤ ꯃꯥꯅ ꯆꯜꯂꯝꯂꯤꯕ ꯁꯤꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯊꯅꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯁꯨꯝ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯛꯂꯤ. ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯀꯞꯂꯤꯕꯗꯨꯒꯤ ꯈꯣꯟꯖꯦꯜꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯛꯇ ꯅꯤꯡꯊꯥ ꯉꯧꯕꯅ ꯌꯣꯝꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯗꯨꯅ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨ. ꯃꯗꯨ ꯎꯕꯗ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯅꯤꯡꯊꯥ ꯌꯣꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯄꯤꯔꯝꯃꯤ. ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤꯅꯤ. ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯆꯤꯟꯗ ꯃꯊꯟꯇ ꯁꯣꯟꯖꯩ. ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣꯅꯦ ꯑꯁꯨꯛ ꯄꯤꯛꯂꯤꯕ, ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯉꯥꯡꯁꯤꯕꯨ ꯁꯥ ꯀꯩꯅ ꯊꯜꯂꯕ ꯎꯃꯪꯁꯤꯗ ꯍꯨꯟꯗꯣꯛꯑ ꯊꯝꯃꯝꯃꯤꯁꯤꯕꯣ? ꯅꯨꯡꯁꯤꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯉꯥꯡ ꯑꯗꯨ ꯁꯤꯡ ꯆꯟꯕ ꯅꯨꯄꯥꯗꯨꯅ ꯄꯝꯕꯗꯨꯗꯒꯤ ꯀꯞꯄꯗꯨ ꯂꯦꯞꯈ꯭ꯔꯦ. ꯁꯤꯡ ꯆꯟꯕ ꯅꯨꯄꯥꯗꯨꯅ ꯂꯛꯅꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯅꯣꯛꯂꯛꯏ. ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧꯗꯨ ꯎꯕꯗ ꯁꯤꯡ ꯆꯟꯕ ꯅꯨꯄꯥꯗꯨ ꯑꯉꯥꯡ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ. ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯡ ꯑꯗꯨ ꯃꯁꯥ ꯁꯪꯅ ꯌꯣꯛꯂꯒꯦ, ꯃꯥꯒꯤ ꯍꯤꯡꯕꯒꯤ ꯑꯁꯥ ꯑꯁꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯉꯥꯡ ꯑꯗꯨ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯃꯁꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯖꯗ꯭ꯔꯕ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯁꯥꯒꯨꯝ ꯅꯨꯡꯁꯤꯅ ꯌꯣꯛꯆꯔꯝꯃꯤ. ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯄꯦꯅꯨ ꯍꯥꯏꯅ ꯀꯧꯖꯔꯝꯃꯤ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯗꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ. ꯄꯦꯅꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯔꯝ ꯃꯣꯛꯄꯤ, ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯍꯧꯔꯛꯏ. ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯑꯋꯥꯕ, ꯃꯊꯥ ꯁꯥꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ. ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯔꯛꯄꯅ ꯄꯦꯅꯨ ꯍꯧꯖꯤꯛꯁꯨ ꯏꯪ ꯇꯞꯄꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯄꯦꯅꯨꯅ ꯑꯁꯨꯝ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯁꯤꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯤꯡ ꯆꯟꯕꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯕꯁꯨ ꯉꯝꯂꯛꯇ꯭ꯔꯦ. ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ, ꯏꯃꯨꯡ ꯑꯗꯨ ꯄꯨꯅꯕꯒꯤꯗꯃꯛ ꯄꯦꯅꯨ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯁꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯖꯔꯝꯃꯤ. ꯄꯦꯅꯨ ꯃꯄꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯄꯦꯅꯨ ꯊꯕꯛꯇ, ꯆꯤꯜꯍꯥꯎ ꯊꯤꯗ, ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ.
Nongmadi ina kairak yamna khunba imung amagi mari mata amagi luhongbagi thabak surunabagi imung adugi mapu aduna Penubu makhoi luhonggadoriba mari mata adugi mayumda chatnaba hairami. Luhonggadoriba mafam adusu lebak adu natte atopa lebak amadani Penusu wafam aduda harauna yarami. Penu mayumda halaklaba matungda mapada matam khara atopa lebak amada luhongba ma yawbu chatkani haina hairami. Singjama nupa adu masanupina tawriba thabak adu yamna pamjaramde masanupibu adumna migi thabak ingkhang suba adu tawhanjaningamde. Adubu upai leitabana masanupi Penugi wafam adu singjama nupa adusu yaba tarami. Asumna Penu mapadagi ayaba lawraba matung mana thabak suba chaliba inakhunma imung aduda amuk laklami. Imung adugi ahal mapa aduga masanupa amaga sagol gari adu thawgadoriba nupa aduga Penuga makhoi mari luhongbadu chatpa tarami. Asumna Penu nupa ahum aduga sagol gari adu tongduna asum laklami. Makhoina sum lakpa matamda umang amagi manungda yausilaklami. Umang adu hek yaubaga inakhunba imungi ahal mapa aduna sagol gari thoriba nupa adu hanglai. Bungo, umang ngasi loigadaba kayam walige? Sagol gari thoba nupa aduna amuk khumlai. Mapui bungo, ahingsimadi jangkigadaba male. Wafam adu tabada ahal adu tapna masanupa adu onsinduna hairai. Ipagi bungo, umang ngasi nungtingi matamdadi khara makhaidi phabani. Aduga numidangi matamdadi huranba mi hatba daku mayamna langoi chansilaklagani. Umang asida khudung thibadagine hek numidang takraba akibagi masakni. Migi yaujarakba poche punamak lauki munkigadoribani. Aduga khana jainaba thoklagana mi adubu hatlama phabu yauribani. Aduna aikhoi cheksinsiko. Mapagi wafamduda masanupaduna makha tana hairai. Phagani pabung kaisu khanbigano cheksilaga loi. Mapaduna amuk makha tana hairai. Asengbar aranbar haibadi khangdri. Aduga numidang thilakpada umang asigi upamising asisu akibagi matawda mamit masit makhoi palaktuna akibagi saktam am oi hainabani. Asumna hainaduna sumlakpana numisu tasilaklami haibaga tawbaga karomdagino khanghaudana upambi mathaksing amadagi asong mongsongsingdagi miyoi manga taruk chongthoraktuna makhoigi sagol gari du khamlai. Asumna ngaihak ningai sangdanaba muknabadagi huramada kusing aduna apamasa madi sagol gari thorakliba nupasing adu phuraga makhoigi sagol gari du maset maset tana thudeklamlaga makhoina purakpa pochesing adu munduna satkirami. Makhoina sum yenglakpa matamdadi makhoiga loinarakibi Penu makhoigi marakta yauramdri. Mapa ahal aduna hanglai. Penudi kai sakre? Sagol gari thorakpa nupa aduna makha tarai. Mak soidana kiduna tamthiba upamising aduna hori mafamduda soidan chesilamlani. Asumna yauramdra haiduna ngaihak thinaramlaga phangdrabaduda Penubu hundoklamlaga makhoi ahum mathwai hingnaba haiduna mafam adu thadokhtuna satkirami. Somdana Penu asum chelakpana akiba phanglaba upamising aduna horiba mafam adomda sum chansilaklami. Penu asum chelakpada ugi ura amada khudi thiduna leimaida mamaida upsinduna tusilami. Penuna aduna tusilingai duda kadomdagino khangdaba akiba phanglaba khonjel mayam amana mangona kana noksilaklami. Khonjel adu tabada Penu kibnasu asadu karina matawri. Mamaido tapna akoibaduda koilei-leiduna yenglaklami. Uri magi akoibada hauriba upambi mayam adu mamit iraw launa panglaga machinsing adu launa kathoktuna noktu leiramba adu madu ubada Penu mamit kanoisinduna makhut anina manakongno kana mensinduna ngaihak leirami. Ngaihak leibagadi Penu wakhal mangduna leimaida dumak takre. Penuna wakhal lakpa matamdadi magi manakta ningthiba sanagi luhu uppa sana masugi piso leitengba aduki matik wangchauba fajarba sagol ama magi manakta leptun leirami. Sagol adu ubada Penu sagol adu nalaga hairai. Asuk fasaba sagol sidi kadaidagino? Ningthau konunggi
ꯁꯒꯣꯜꯒꯨꯝꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯄꯦꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯈꯪꯅ ꯍꯥꯏꯕꯤꯔꯛꯈ꯭ꯔꯦ꯫ ꯄꯦꯅꯨ ꯁꯒꯣꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯂꯝꯂꯤꯕꯗꯨ ꯇꯣꯛꯊꯣꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯈꯔ ꯍꯟꯗꯣꯛꯂꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯔꯣꯜ ꯉꯥꯡꯕ ꯁꯒꯣꯜ! ꯄꯦꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯤꯒꯅꯨ ꯑꯩꯉꯣꯟꯗ, ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯅꯪꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯅꯪꯕꯨ ꯁꯪꯂꯤꯕꯅꯤ꯫ ꯍꯥꯏꯌꯨ, ꯇꯝꯊꯤꯔꯕ ꯎꯃꯪꯁꯤꯗ ꯅꯪꯗꯤ ꯅꯨꯄꯤ ꯅꯊꯟꯇ ꯃꯇꯧ ꯀꯔꯝꯅ? ꯄꯦꯅꯨ ꯁꯒꯣꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯅ ꯎꯃꯪꯗꯨ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯄꯦꯅꯨꯗꯨ ꯃꯁꯥ ꯌꯥꯝꯅ ꯆꯣꯛꯊꯔꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯦꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯄꯦꯅꯨꯒꯤ ꯃꯀꯣꯛꯇ ꯃꯥꯒꯤ ꯃꯆꯤꯟ ꯑꯗꯨꯅ ꯅꯥꯟꯕꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛ ꯀꯩꯗꯧꯔꯒꯦ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯄꯦꯅꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯩ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯤ꯫ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯑꯩ ꯊꯛꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯏꯁꯥꯁꯦ ꯆꯣꯛꯊꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯤ꯫ ꯄꯦꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯁꯦ, ꯑꯩꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤ ꯌꯥꯜꯂꯤꯕ ꯁꯣꯁꯦ ꯂꯧꯊꯣꯛꯑꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯍꯧꯔꯤꯕ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯗ ꯑꯍꯣꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯗ ꯊꯤꯡꯖꯤꯜꯂꯨ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯨꯝꯅꯃꯛꯇꯣ ꯎ ꯄꯥꯝꯕꯤ ꯑꯁꯤꯅ ꯄꯤꯔꯛꯀꯅꯤ꯫ ꯄꯦꯅꯨꯁꯨ ꯁꯒꯣꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯁꯨ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎ ꯑꯗꯨꯒꯤ ꯑꯍꯣꯕꯗꯨꯗ ꯁꯣꯖꯩꯗꯨ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯁꯣꯖꯩ ꯑꯗꯨ ꯍꯦꯛ ꯊꯤꯡꯖꯤꯟꯕꯒꯗꯤ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯊꯣꯡ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯖꯔꯕ ꯇꯦꯕꯜ ꯑꯃꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯑꯆꯥ ꯑꯊꯛ, ꯃꯊꯦꯜ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯦꯅꯨ ꯂꯥꯝꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯁꯒꯣꯜ ꯑꯗꯨꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯐꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯆꯥꯔꯝꯃꯤ꯫ ꯄꯦꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯅꯪꯅ ꯆꯥꯕꯗꯨ ꯉꯥꯏꯔꯒꯦꯀꯣ꯫ ꯑꯩꯅ ꯂꯩꯔꯕꯗꯤ ꯅꯪ ꯆꯥꯐꯝ ꯈꯪꯉꯔꯣꯏ꯫ ꯄꯦꯅꯨ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯂꯥꯛꯏ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯂꯩꯔꯤ ꯍꯥꯏꯕ ꯄꯦꯅꯨ ꯏꯀꯥꯏꯅ ꯅꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯀꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ꯫ ꯄꯦꯅꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯒꯣꯜꯗꯨꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯄꯦꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ, ꯂꯥꯏꯔꯕꯤ, ꯃꯤꯅꯥꯏ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯄꯦꯅꯨꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯖꯕ ꯃꯇꯧ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯅꯥꯏ? ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯖꯔꯤꯕ? ꯑꯩ ꯑꯃꯅ ꯐꯪꯕ ꯄꯨꯟꯁꯤ ꯅꯠꯇꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯒꯣꯜ ꯑꯗꯨꯒ ꯄꯦꯅꯨꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯄꯦꯅꯨꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯁꯒꯣꯜ ꯑꯗꯨꯅ ꯊꯨꯡꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯀꯤꯅ ꯁꯣꯟꯅꯔꯤꯕ ꯃꯃꯤꯠ ꯄꯥꯟꯕ, ꯃꯆꯤꯟ ꯄꯥꯟꯕ, ꯃꯤꯔꯣꯟ ꯊꯣꯛꯄ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯁꯨ ꯄꯦꯅꯨꯒ ꯈꯪꯅ ꯇꯤꯟꯅꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯦꯅꯨ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯃꯥꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯂꯛꯄ ꯃꯇꯝꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯈꯜ ꯃꯈꯜꯒꯤ ꯑꯆꯥ ꯑꯊꯛ, ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥꯁꯤꯡꯅ ꯅꯣꯡꯈꯟꯕꯤꯗꯨꯅ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯨꯡꯉꯥꯏꯔꯕ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯕ ꯐꯃꯨꯡ꯫ ꯑꯃꯔꯣꯝꯗ ꯄꯦꯅꯨꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯪ ꯇꯞꯄꯤ ꯃꯇꯧ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅꯁꯨ ꯄꯦꯅꯨꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯃꯗ ꯄꯦꯅꯨꯕꯨ ꯅꯤꯡꯊꯤꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯝꯍꯜꯂꯝꯂꯕ ꯃꯇꯨꯡ ꯁꯒꯣꯜꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯦꯅꯨ ꯇꯨꯃꯤꯟꯅ ꯁꯒꯣꯜ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯄꯦꯅꯨ ꯁꯒꯣꯜ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯈꯪꯒꯦ ꯈꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯇꯨꯃꯤꯟꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡ ꯁꯒꯣꯜ ꯑꯗꯨ ꯆꯥꯎꯔꯕ, ꯑꯀꯤꯕ ꯐꯪꯂꯕ ꯐꯨꯔꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯔ ꯂꯥꯞꯇꯛꯅ ꯐꯨꯔꯥꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯦꯅꯨ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ
ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯇ ꯀꯔꯤ ꯇꯧꯔꯤꯕ?" ꯁꯒꯣꯜ ꯑꯗꯨ ꯄꯦꯅꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯅꯤꯡꯂꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯁꯒꯣꯜ ꯑꯗꯨ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯄꯦꯅꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯒꯣꯜꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ?" ꯄꯦꯅꯨꯅ ꯀꯨꯝꯂꯛꯏ, "ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯅꯠꯇꯕ꯭ꯔꯥ? ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯑꯃꯇ ꯆꯤꯊꯗꯅ ꯂꯤꯔꯒ ꯅꯪꯒꯤꯗꯤ ꯀꯔꯤꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤꯅꯣ? ꯑꯩꯒꯤ ꯏꯐꯝꯗ ꯂꯤꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯤꯕꯅ ꯃꯔꯝ ꯀꯔꯤꯒꯤꯅꯣ?" ꯁꯒꯣꯜ ꯑꯗꯨ ꯄꯦꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯐꯨꯔꯥ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕꯤ, ꯐꯠꯇꯕꯤ, ꯂꯩꯋꯥꯇꯤꯃ ꯁꯥꯟꯅꯕꯤ ꯑꯃꯥꯏꯕꯤ ꯃꯤꯒꯤ ꯃꯌꯨꯝꯅꯤ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯅ ꯄꯥꯈꯠꯄꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯅ ꯂꯩꯕ ꯑꯔꯨꯕ ꯈꯨꯗꯣꯞ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯈꯨꯗꯣꯞ ꯑꯗꯣ ꯃꯥꯅ ꯂꯧꯔꯒ ꯂꯩꯋꯥ ꯇꯧꯁꯤꯟꯈꯤꯕꯅ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯂꯩꯋꯥꯅ ꯐꯥꯖꯤꯟꯗꯨꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯦ꯫ ꯑꯩꯅ ꯐꯨꯔꯥ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯖꯗꯨꯅ ꯑꯩꯒꯤ ꯏꯄꯣꯠ ꯑꯗꯨ ꯐꯥꯎꯕ ꯂꯧꯖꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯎꯟꯁꯥ ꯄꯥꯟꯕ ꯃꯤꯑꯣꯏꯕ ꯈꯛꯇꯅ ꯐꯨꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯂꯧꯕ ꯉꯝꯒꯅꯤ꯫ ꯑꯩꯗꯤ ꯁꯒꯣꯜ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯆꯪꯗꯨꯅ ꯐꯠꯇ꯭ꯔꯕꯤ ꯑꯃꯥꯏꯕꯤꯗꯨꯒ ꯃꯥꯌꯣꯛꯅꯗꯨꯅ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯂꯧꯕꯁꯨ ꯉꯝꯖꯗ꯭ꯔꯦ꯫ ꯑꯩꯁꯦ ꯄꯥꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯐꯠꯇꯕꯤ ꯑꯃꯥꯏꯕꯤ ꯑꯗꯣ ꯐꯨꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯆꯪꯉꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯨꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯄ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯃꯠꯇ ꯍꯥꯏꯕ ꯈꯨꯝꯕ ꯌꯥꯗꯦ꯫ ꯃꯤꯗꯨꯅ ꯈꯨꯝꯗ꯭ꯔꯕꯁꯨ ꯐꯠꯇ꯭ꯔꯕꯤ ꯑꯃꯥꯏꯕꯤꯗꯨꯅ ꯃꯤ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯍꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯝꯂꯨꯕ ꯋꯥ ꯉꯥꯡꯂꯨꯕ ꯊꯣꯛꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯅ ꯂꯦꯞꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯀꯌꯥ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯐꯨꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯑꯃꯠꯇ ꯐꯨꯔꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯒꯣꯜ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯑꯩꯗꯤ ꯁꯥꯅꯤ, ꯑꯩꯗꯤ ꯁꯒꯣꯜꯅꯤ." ꯁꯒꯣꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯦꯅꯨ ꯊꯧꯅꯥ ꯍꯥꯞꯄ ꯋꯥꯍꯩꯗ ꯍꯥꯏꯔꯛꯏ, "ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯅꯪꯒꯤꯁꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯐꯠꯇꯕꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯅꯍꯥꯛꯇꯤ ꯑꯆꯝꯕ ꯁꯒꯣꯜ ꯑꯃꯁꯨ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯃꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ, ꯄꯨꯛꯆꯦꯜ ꯆꯥꯎꯏ, ꯀꯔꯤꯁꯨ ꯈꯟꯒꯅꯨ." ꯄꯦꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯁꯣꯟꯊꯔꯨꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯑꯃꯨꯛ ꯊꯧꯅꯥ ꯍꯥꯞꯄꯤꯕꯒꯤ ꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯐꯔꯦ, ꯊꯦꯡꯂꯦ. ꯅꯪꯒꯤ ꯇꯨꯝꯕ ꯀꯥꯏꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯍꯜꯂꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯦꯅꯨꯗꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯕꯒꯤ ꯃꯍꯨꯠꯇ ꯐꯨꯔꯥꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ, ꯁꯒꯣꯜ ꯑꯁꯤꯅ ꯑꯩꯒꯤ ꯃꯇꯦꯡꯗꯤ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤꯔꯤ, ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯍꯟꯗꯦ꯫ ꯑꯩꯅꯗꯤ ꯃꯥꯒꯤ ꯀꯔꯤꯁꯨ ꯇꯧꯕꯤꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯤꯃꯗꯤ ꯑꯩꯒꯤ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯝꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯄꯦꯅꯨ ꯐꯨꯔꯥꯗꯨ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯦꯅꯨꯅ ꯑꯗꯨꯝ ꯆꯦꯟꯈꯤꯕꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯏ꯫ ꯄꯦꯅꯨꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯕꯁꯨ ꯄꯦꯅꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯕꯅ ꯈꯥꯝꯕ ꯉꯝꯂꯝꯗꯦ꯫ ꯁꯒꯣꯜ ꯑꯗꯨ ꯄꯦꯅꯨꯅ ꯆꯦꯟꯁꯤꯟꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯦꯅꯨ ꯐꯨꯔꯥꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯅ ꯐꯨꯔꯥꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯊꯣꯡ ꯑꯗꯨ ꯅꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯗꯨ ꯑꯗꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯕꯗꯨꯗ ꯄꯦꯅꯨ ꯉꯁꯥꯏ ꯁꯒꯣꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯣ, ꯃꯥꯒꯤꯁꯦ ꯃꯤꯑꯣꯏꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯨꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯖꯥꯎ ꯑꯁꯦ ꯍꯥꯡꯗꯨꯅ ꯊꯝꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯁꯦ ꯑꯆꯝꯕꯤ
ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ, ꯊꯧꯔꯥꯡ ꯍꯩꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯄꯦꯅꯨ ꯐꯨꯔꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯆꯥꯎꯔꯕ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯄꯣꯠꯁꯛ, ꯌꯣꯠꯀꯤ ꯁꯔꯪ ꯃꯆꯥ ꯃꯆꯥꯗ ꯎꯆꯦꯛ ꯑꯃꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯁꯥꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯃꯈꯣꯡꯗ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯊꯅꯝꯃꯤ꯫ ꯄꯦꯅꯨꯅ ꯑꯗꯨꯝꯅ ꯈꯔ ꯆꯪꯂꯛꯂꯒ ꯑꯀꯤꯕ ꯐꯪꯂꯕꯤ, ꯄꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯂꯕꯤ, ꯎꯟꯁꯥꯅ ꯁꯔꯨꯗ ꯀꯨꯞꯄ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯒ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯥꯏꯊꯣꯡꯗ ꯄꯦꯅꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ "ꯏꯁ, ꯀꯅꯥꯅꯣ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯆꯪꯉꯛꯎ ꯆꯪꯉꯛꯎ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯍꯥꯛ ꯂꯥꯛꯄ, ꯑꯩꯗꯤ ꯏꯊꯟꯇꯅꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ"꯫ ꯐꯠꯇ꯭ꯔꯕꯤ ꯑꯃꯥꯏꯕꯤꯗꯨ ꯃꯔꯤ ꯃꯔꯤ ꯃꯈꯥ ꯇꯥꯅ ꯄꯦꯅꯨꯅ ꯈꯨꯝꯂꯛꯅꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ "ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ? ꯂꯝꯕꯤ ꯃꯥꯡꯂꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯑꯍꯤꯡ ꯂꯦꯛꯐꯝ ꯊꯤꯔꯛꯂꯤꯕ꯭ꯔꯣ?" ꯄꯦꯅꯨ ꯅꯨꯄꯤꯗꯨꯅ ꯍꯪꯂꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯁꯨ ꯅꯝ ꯅꯝꯗꯨꯅ ꯍꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯄꯦꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯐꯠꯇꯕꯤ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯦ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯊꯛꯁꯤ ꯈꯥꯁꯤ, ꯕꯦꯚꯥꯔ ꯌꯥꯎꯗꯕ, ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯃꯤꯅ ꯍꯪꯕ ꯉꯥꯡꯕ ꯑꯃꯠꯇ ꯈꯨꯝꯗꯗꯅ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ?" ꯄꯦꯅꯨ ꯑꯗꯨꯝꯅ ꯋꯥ ꯑꯃꯇ ꯈꯨꯝꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯃꯥꯁꯨ ꯌꯥꯝꯅ ꯍꯩꯅꯖꯔꯝꯗꯦ, ꯌꯥꯝꯅ ꯈꯨꯝꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯇꯧꯕꯤꯕ ꯍꯣꯠꯅꯕꯤꯕ ꯁꯒꯣꯜ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯃꯗꯨ ꯅꯤꯡꯁꯤꯡꯂꯒ ꯄꯦꯅꯨ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯌꯣꯠꯀꯤ ꯁꯔꯪ ꯃꯆꯥ ꯑꯃꯗ ꯇꯦꯅꯋꯥ ꯑꯃ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯇꯦꯅꯋꯥꯗꯨꯒꯤ ꯃꯈꯣꯡꯗ ꯈꯨꯗꯣꯞ ꯑꯃꯁꯨ ꯁꯤꯔꯤ꯫ ꯄꯦꯅꯨ ꯈꯨꯗꯣꯞ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯈꯪꯂꯤ ꯈꯨꯗꯣꯞ ꯑꯗꯨ ꯁꯒꯣꯜꯒꯤ ꯈꯨꯗꯣꯞ ꯑꯗꯨꯅꯤ ꯍꯥꯏꯕ꯫ ꯄꯦꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕꯤꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯍꯦ ꯅꯨꯄꯤ ꯃꯆꯥ, ꯅꯪꯅ ꯊꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯗꯨꯛ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ"꯫ ꯄꯦꯅꯨꯗꯤ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯗ ꯌꯣꯠꯀꯤ ꯁꯔꯪ ꯃꯆꯥꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯇꯦꯅꯋꯥꯗꯨꯒꯤ ꯃꯈꯣꯡꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯦꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕꯤꯗꯨ ꯁꯥꯎꯅ ꯄꯦꯅꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯄꯦꯅꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯐꯠꯇꯕꯤ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯦꯅꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯏꯁꯤꯡ ꯌꯥꯎꯕ ꯆꯐꯨ ꯑꯃ ꯂꯥꯝꯂꯒ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯃꯥꯡꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯅꯥꯟꯊꯨꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯈꯔ ꯊꯤꯅ ꯇꯨꯁꯤꯟꯗꯨꯅ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯦꯅꯨ ꯇꯦꯅꯋꯥꯗꯨ ꯌꯥꯎꯔꯤꯕ ꯌꯣꯠꯀꯤ ꯁꯔꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯁꯔꯪ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯂꯛꯄꯒ ꯇꯦꯅꯋꯥꯗꯨ ꯁꯔꯪ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯦꯅꯨ ꯄꯥꯈꯠꯅ ꯇꯦꯅꯋꯥꯗꯨꯒ ꯇꯨꯡꯊꯥ ꯃꯥꯡꯊꯥ ꯐꯨꯔꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯄꯦꯅꯨ ꯁꯣꯔ ꯊꯥꯕꯦꯠ ꯊꯥꯕꯦꯠ ꯍꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯐꯅ ꯂꯥꯞꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯊꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ꯫ "ꯑꯁ, ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ, ꯁꯤꯕꯨ ꯁꯤꯔꯝꯒꯅꯤ, ꯁꯒꯣꯜ ꯑꯗꯨꯅ ꯀꯗꯥꯏꯗ ꯂꯦꯛꯈ꯭ꯔꯕꯒꯦ?" ꯇꯥꯟꯖꯥꯗꯨꯗ ꯄꯦꯅꯨꯅ ꯉꯥꯟꯊꯗꯨꯅ ꯐꯝꯂꯤꯕ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯁꯥ ꯌꯦꯠ ꯑꯣꯏꯗꯒꯤ ꯑꯅꯤ ꯍꯥꯏꯊꯔꯛꯂꯒ ꯄꯦꯅꯨꯕꯨ ꯀꯣꯟꯕꯤꯔꯛꯂꯝꯃꯤ꯫ ꯄꯦꯅꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯎ ꯄꯥꯝꯕꯤꯗꯨꯗ ꯃꯅꯤꯡ ꯍꯜꯂꯒ ꯌꯦꯡꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯅꯪꯅ ꯀꯟꯕꯤꯔꯤ"꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯝꯂꯤꯕ ꯃꯃꯤꯠ ꯄꯥꯟꯕ ꯃꯆꯤꯟ ꯄꯥꯟꯕ ꯃꯤꯔꯣꯜ ꯉꯥꯡꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯃꯤ ꯂꯣꯏꯅ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯄꯦꯅꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯣꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯄꯦꯅꯨꯒꯤ ꯑꯉꯛꯄ ꯑꯗꯨ ꯀꯣꯛꯅꯅꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ "ꯅꯨꯄꯤ ꯃꯆꯥ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯎꯃꯪ ꯑꯁꯤ ꯍꯥꯟꯅ ꯎꯃꯪ ꯑꯣꯏꯅ ꯂꯩꯔꯝꯕ ꯅꯠꯇꯦ, ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ
ꯐꯠꯇ꯭ꯔꯕꯤ ꯑꯃꯥꯏꯕꯤꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯂꯩꯋꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯕꯨꯅ ꯁꯒꯣꯜ ꯑꯣꯜꯍꯟꯗꯨꯅ ꯊꯝꯂꯛꯄꯅꯤ꯫ ꯅꯪꯅ ꯂꯣꯏꯅꯔꯤꯕ ꯁꯒꯣꯜ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯑꯣꯟꯈꯤꯕ ꯁꯒꯣꯜꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯑꯣꯜꯂꯨꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯣꯜꯂꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯦꯅꯨ ꯅꯤꯡꯊꯧ ꯑꯗꯨ ꯌꯦꯡꯂꯒ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, ꯁꯒꯣꯜ ꯅꯠꯇꯦ, ꯏꯅꯤꯡꯊꯧ꯫ ꯁꯒꯣꯜ ꯑꯗꯨ ꯄꯦꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ, ꯁꯣꯝꯅ ꯑꯩꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯟꯅꯗꯒꯤ ꯄꯦꯅꯨꯕꯨ ꯅꯨꯡꯁꯤꯖꯔꯕ ꯄꯨꯝꯅꯃꯛ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯍꯔꯥꯎꯔꯝꯃꯤ ꯌꯥꯝꯅ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨ ꯄꯦꯅꯨꯒꯤ ꯃꯇꯦꯡꯅ ꯍꯥꯟꯅꯒꯨꯝ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯄꯦꯅꯨꯒꯤ ꯃꯄꯥ ꯁꯤꯡꯆꯟꯕ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯄꯦꯅꯨ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕꯤ ꯄꯦꯅꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫